Health Services ki Director amasung Thobal District ki DC ki pautang matungina Thobal District ki manung channa hangba unauthorized oiba amadi register tawdaba lanai health institution kuntraga humdoi kudaktagi thingzilei makhata na hangba yana ba register tawsinbiu haina Thobal District ki Chief Medical Officer Dr. Krishna Chandra Luang na phongdorakli CMO Thobal gi office ta pangthokpa paugi mifam amada wafam asi phongdoklatuna mahangna hai patient singda pamdaba thodok sing thoglaktana bagidamak health services ki director amasung Thobal district ki DC ki pautang matungina khongthang asi paikhalakpane district asigi manung chana leiriba lanai healthcare institution singna tha asigi tara manga fawbugi manungda register tawna ba chahi asigi March thada khanghan khibalai khrabane Lanai Laying Sang Kudingbak Manipur Nursing Homes and Clinics Registration Act 1992 and Rules 1993 ki makhada register tawgadabane Hiramasiga mari lainana CMO office Thobal na tha asigi tara manga dagi Manipur police ki matenga loinana drive ama chathaki drive aduda Thobal district ki manung channa Lilong Yairipok proper Thobal amadi Wangjingi akoibada register tawdana amadi unauthorized oiba clinic amadi Lanai Laying Sang kuntraga humdoi leiramba thengnakhi Lanai Laying Shankaradi Nongna register Tobagi Chi Chang Puthorakpana Makhata na hangba yabagi ayaba pikray. Thingjinduna thamliba atay Lanai Laying Sang Sing Amadi Nongna hangdokningba sing na su register toksinbiu haina mahangna makhata na appeal torakli. Ni 14 masing asi moina si puraga laya director da je thajan bagi mobi che chang suraga adun mobi akoi na muk reopen to ya han aduga taising susu koi na dum phajana niam chumna registration to wiragadi koi makhata na dum hangbi oina koi na madugi paujeng do sachare aduna moina kaimba chi chang sing do phajana pubiragadi koi na dum khudakta dum hangan bage ya wasi dum bijagani si mayang widong ta koi gi Thobal prajagi maruina koi gi masida kai health ko mari lenana Masanium Chumdaba, Madu Mamam do Queen, Madu Timid, Queen, Yamana, who is a dinner with Kernisida, the Mataba Parduxere,